ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯅꯣꯡ ꯌꯥꯝ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯁꯒꯣꯜ ꯍꯋꯥꯏ ꯎꯇꯤ ꯊꯣꯡꯒꯦꯅ ꯇꯧꯔꯤ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯍꯋꯥꯏꯗꯣ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤ ꯐꯨꯠꯂꯤ ꯎꯇꯤ ꯊꯣꯡꯗꯣꯏꯅꯤ ꯉꯁꯤ ꯄꯛꯁꯜꯂꯦ ꯂꯣꯏꯅ ꯃꯄꯥꯟꯁꯤꯒ ꯀꯔꯤꯝ ꯍꯥꯞꯇ꯭ꯔꯤ ꯁꯤ ꯍꯥꯟꯅ ꯐꯨꯠꯂꯦ ꯑꯗꯩ ꯁꯨꯊꯥ ꯍꯥꯞꯄꯅꯤ ꯃꯌꯥꯝ ꯁꯨꯊꯥ ꯍꯥꯞꯄꯒꯦ ꯂꯩꯔꯦ ꯖꯅꯝꯁꯦ ꯁꯤꯒ ꯂꯧꯔꯦ ꯁꯤꯁꯦ ꯍꯥꯞꯇꯣꯏꯅꯤ ꯁꯒꯣꯜ ꯎꯇꯤꯁꯤꯒ ꯑꯗꯨꯒ ꯇꯤꯜꯍꯧꯁꯨ ꯍꯥꯞꯅꯩꯌꯦꯕ ꯇꯤꯜꯍꯧꯗꯣ ꯍꯥꯞꯄꯔꯣꯏ ꯉꯁꯤꯗꯤ ꯃꯦꯔꯥꯃꯦꯁꯅꯤꯅ ꯑꯗꯨꯅ ꯍꯥꯞꯄꯔꯣꯏ ꯖꯅꯝꯁꯦ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯖꯅꯝ ꯍꯥꯞꯄꯅꯤ ꯁꯤꯡ ꯍꯥꯞꯄꯅꯤ ꯑꯗꯩ ꯍꯔꯤꯕꯣꯞ ꯈꯔ ꯍꯥꯞꯄꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯌꯦꯡꯁꯤ ꯑꯗ ꯅꯣꯡ ꯀꯟꯅ ꯇꯥꯔꯤ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯅꯣꯡꯅ ꯂꯣꯏꯔꯦ ꯃꯊꯛꯁꯦ ꯐꯖꯅ ꯍꯩꯊꯔꯛꯑꯦ فضلنا هيداري mèo nguồn tạm bác sĩ ra sau đây thì chào bác hồng với cô mèo mày sau đây thì giảm pa mẹ bác motor uti đây là nè sau đây thì nó hèn pa bác hèn gì Tanga haki ko. Ang dik pa mali colors. Ang naman game. Yang haribop hake. Haribop. Mèo xin mua tha nhưng gì mèo xin cái gì xin hạt đi खरे दो जनम से हापे अतैदी हरिबोम हापे थुम हापनी मैं लोरे आई उती थोंबसे मुल्ले हवाई से जनम बोरा मुखरा हौरे ꯌꯥꯝ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯑꯦ ꯍꯧꯖꯤꯛ ꯅꯣꯡ ꯍꯥꯡꯈ꯭ꯔꯦ ꯑꯩꯒꯤ ꯃꯊꯦꯜ ꯁꯤꯗ ꯂꯩꯔꯦ ꯁꯒꯣꯜ ꯎꯇꯤꯗꯣ ꯑꯗꯨꯗꯒꯤ ꯁꯤꯗꯅ ꯕꯣꯔꯥ ꯂꯩꯔꯦ ꯆꯥꯛ ꯂꯩꯔꯦ ꯄꯥꯄꯔ ꯆꯥꯕꯗꯤ ꯎꯠꯂꯔꯣꯏꯒꯦ
Sini mayam ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯩꯅ ꯊꯣꯡꯖꯕꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯟꯗꯥꯒꯤ ꯃꯣꯃꯣ ꯆꯥꯒꯦ ꯃꯣꯃꯣꯁꯦ ꯏꯅꯥꯎꯅꯨꯄꯤꯅ ꯄꯥꯔꯁꯦꯜ ꯇꯧꯔꯛꯄꯅꯤ ꯑꯩꯒꯤꯁꯤꯗ ꯗ꯭ꯔꯥꯏ ꯃꯣꯃꯣꯗꯨꯅꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯥꯏ ꯃꯣꯃꯣꯗꯨꯅꯤ ꯑꯣꯟ ꯇꯧꯏꯅꯦ ꯁꯤꯁꯨ ꯃꯥꯏ ꯗ꯭ꯔꯥꯏ ꯐ꯭ꯔꯥꯏꯒ ꯀꯩꯅꯣꯒꯅꯤ ꯌꯥꯔꯦ ꯑꯣꯜ ꯀꯩ ꯆꯥꯁꯤ ꯍꯥꯏꯖꯥꯠꯅꯣ ꯐꯣꯟ ꯇꯧ ꯆꯪꯗꯦ ꯄꯣꯠ ꯄꯤꯔꯝꯃꯦ ꯍꯥꯏꯒꯦ ꯇꯧ I'm just gonna put me down. Okay. Okay. ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ